Hello, very good evening. Welcome to Manung Hutna. Manung Hutna da mayam puno botaram nungchage. Manipur ki chahi ani makai helaba crisis ni 3rd May 2023. Aduna Irang si samlapna mamang da hanna yeng tamda Irang si ki hawlok pham si icham jamba tribal solidarity march ka wa adumba tribal gi makoi gi adumba rally mukhak ni tawdabu high rally si da adumba violence mukhak yawrak khibani violence si अखोई मरोइना चिंग ताब मफमसिंग मोरे की सरुक अमरी चुरचांपुर की सरुकता मैतई ताब मफमसिंग कुकी-जो कम्युनिटी की कांगूने अटैक तौरखिबदुगी वाफमदुनी अदुना मतमदुदा अखोई हाई कोर्ट की रूलिंग अमगी मतुंगिना मरोइना मैतईना शेड्यूल ट्राइब स्टेटस ता चनबगे दुम रूलिंग अमखक थोकपगी मायोक्ता की लाकपदुम वाहो मुगो एरखी अदुना मतमदुदा इचम जंब रैली अमखक ओइरमदगी मखा ताबा हाइरिबा कुकी-जो कम्युनिटी की मखोई मणिपुर separate administration in the form of Indian territory haiba wafam khak lakhi aduna haiba wafam haiba demand sin maru ina Kuki-zo community na chathara pamatung da hojik chehi ani khai hen masi maitei amadi kuki gi marakta masi changthok changsin yadabagi adugi achawa wafam ka oire aduna haiba masi gi loisan da crisis se hojik agoi gi hana palamba Manipur gi popular government na su loisan lodaba as well as hojik paliba khoi gi Center की अदुगुम्बा खोगी गवर्नर रूल प्रेसिडेंट रूल नसु हजे की इरांग सी लोशन मंगम दबगी वाफम दनी अदु इरांग सी यामना कन्न लोशन नबगी सेंटर न होनरी हाबी वाफम लै अदुना मखा तारप तोंगान तोंगान व तंक क्यादा एमएचए अमदी कुकी-जो कम्युनिटी की मियोइसिंग उना खरे अदुना हौखिबा नवंबर की तारीख 3 अमदी 3 सिदसु मरुइना खोगी इंडिया गवर्नमेंट अमदी ट्राइपार्टाइट टॉक त लैबा दुंबा सुदा लैबा सस्पेंशन ऑफ ऑपरेशन लैबा केनो अमदी यूपीएफ की लीडर्स सिंगा एमएचए की मियोइसिंग उनबनी अदुना मरोइना एमएचए की खोगे नॉर्थ ईस्ट की सो एडवाइजर म ओइरिबा एके मिश्रा अदुना एके मिश्रा गा मखोगे सांग उनर मतुंग एके मिश्रा की ओइबा वाफम अमखा हजिक लाकपजे हजिक कुकी की कांगुना सेपरेट एडमिनिस्ट्रेशन इधर यूनियन टेरिटोरी तालिबसी मसी मंगलानी मसी ओइथोकबे यारोय हारिबा मखोयगे डिमांड सिदा सौगत्ते हाइबगी वाफम खकलाय अदु लुरी वाफम दि चही अनि मखाय हेलकलबा अरुगा हजिक से पीस इनिशिएशन पीस की प्रोसेस हम खकत लाकबा कांगलुप अनि से खरा मखै तपथनरकबा लान तौरक्तबा नोंगै कापनरक्तबा सिगी मरक सिदा इंडिया गी हजिक ओइबा अदुगुम्बा मखोयगे वारेब हम खक लौरकबा मिनिस्टर ऑफ होम अफेयर्स तगी अदुना मखोयगी स्टेटस सि मंगलान मखक ओइनी मसी फंगोय हाइबगी वाफम खक लापनमदा नॉर्मली अखोयगी प्रजासिंगदा करी चैथेंग पीरी हाइबो वाफम सिने मैतई की प्रजासिंगना यूटी स्टेटस फंगदबा मतमददी खरम अखैदी मैतई प्रजादी यूटी फंगरवे हाइबगी वाफम दि लापय अदबु कुकी-जो कम्युनिटी हजिक इरांग से लोइसनबगी हजिक से रिकन्सिलिएशन की प्रोसेस हम खक लापगी मम्मी अचोबम खक सुलरी अदुना इरांग से हेना मसिदे द पीस इनिशिएशन प्रोसेस ता लापगी दमकता एके मिश्राना थमै वाफम सिदा हेना माइ ओनसन गदौरी बरना तरगना अतोप एंगल मरोमदा येंग मतमदा इरांग से हेना चाउथोनबगी कुकी-जो कम्युनिटी की माइकेदगी ओइरकप याबगी फिल्म न चिंगबल लैबरा हाइबगी वाफम सिनी अदुना इंडिया की मरोइबा मियोइसिंगनसु स्टेटस हजिक यूनियन टेरिटोरी की स्टेटस सिदी फंगोय हाइबगी वाफम चिंगबजी इवन इंडिया की होम मिनिस्टर अमित शाह न थमखिबगी वाफम भाव लैरबने अदुना मरोइनगसे नो यूनियन टेरिटोरी स्टेटस फॉर कुकी-जो एके मिश्रा आई वेलकम ओजा निंगथौखोंजम सत्यजीत चीफ ब्यूरो UNI News, Satyajeet, welcome to Manung Hutna. Loina Oda Puyam Tomcha ni President All Manipur Bar Association, Hana President All Manipur Bar Association oina thaububiramani hazik advocate Oda Tomcha social activist so much oina thabuk tawiri. So I welcome both of the guests on Manung Hutna once again. No UT status for Kuki-zo eke Mishra. I was running to Kongamam Satyajeet. That's Satyajeet. Aduna Eke Mistrana, Tamaibo of Si and UT demands close the view of Amaka Adugi Lambirum the Lakuman, Branda Tragana, Masi, Shimna the political speech, Amka, Masi, Tangaifa than a Tamdavia, the Wiki, Hazik, Akoi Manipurgi Ladiba, Eos in a Maramuraga, Hazik UT status time, Simatang Sadik, Jamba, Adumba, Hogi political speech man, Wiki Wafum Libra. Otherwise, हजिक ओइरिबा फिल्म सिदा खोगी यूटी स्टेटस की मतंग अमुक पुथोगा सुम वाफम थमक पसिदा हजिक खोगी मणिपुर की इरांग से लोइसनबगी लंबी अमखक लाकपदा हाइरिबा हजिकी डिक्लेरेशन सिना करी ओहेलक यागे हाइबना चिंगबुजी करी करी मोड पिबे हानबसे प्रेम इहाना थमनिंगबसे खोगी इंडिया गवर्नमेंट गा अदिगी खोगी नॉर्थ ईस्ट लेरिबा मरु नॉर्थ ईस्ट फोकस तौजगे को नॉर्थ ईस्ट लेरिबा ऑर्गेनाइजेशन मैम से वारी सानबसे याम साथिना यामे हाजब तारे
haidi baru ina masidi yam chawri se akhoi na su habi result tok bi akhoi yeng kan da Mizoram gi yeng bi ai adagi Assam gi yeng bi ai Nagaland gi yeng bi ai Manipur gi yeng bi ai masidi le kan da insurgency yam kana strong oi da basi Arunachal Pradesh ko adagi Tripura da hojik militant organization operate toba ani hum lei masi mayam siga ngasi phawda moigi akhoi yeng je past da kamai tokhi haiba du history ma su bi yeng kan da Mizo Accord akhoi sign to matam da Mizoram sina yam kana tam base greater gi concept se hari ngasi phawda government of India na agreement to ka da haiba organization du da fix tawe greater gi concept lakanda government of India no always deny tawi karigino hai matam da aina problem ama solve tawno horna da atopa problem create tawning de habi concept se masi yamna lei aduna Mizoram gi taw matam da Mizoram na greater Mizoram gi concept ta moine inghalami matam da Rajiv Gandhi na even akhoi Manipur gi Churachandpur se khara kitang akhoi gi ethnic group manaba lon chu manaba kangu lei haibagi demand tormine ba madu da deny tawki haibase ningsamam to eba madagi akhoi sum masi nanyere si kai no hakanda pasi yeng da yate hakanda akhoi gi hojik sanariba level of talks se masri hana gi sina level of talks am hele hana sri prime minister level gi talks ngakta ne akhoi gi Assam da tokriba Mizoram da tokriba hojik Naga gi tawriba si hana tokriba si hek thaina dagi horakpa dagi 1975 da Shillong Accord tokriba mathang agreement adagi Naga akhoi gi framework tokriba se prime minister gi level to ngakta ne masida to phawda yam clear cut moina haiba se India gi concept ta haiba community state to the fix tawni madurgi hena wana thokada example haiba bu akhoi gi Bangkok agreement da beyond Nagaland haiba da akhoi gi irang thoki badune adu kon handokhi durne aduna government of India na past history yeng ta di prime minister level yeng ta di man specific area am the fix tawdi atopa greater gi concept se moina welcome tawde yaning de irang thokani habise khangi habisina wamang da thamjara kanda akhoi na hoji harisina hoji sanari ba anoba organ amani Kuki militant organization hai tare ko makhoi tawse kuidri habise thamjage ko moi se kuidri han thamjage ko makhoi thamkan sira khoi di yeng se moi organization ji anum sure ko organization anum sure moi se organization anum su kan se moi na sanaba si hape yeng bi na ke no prem makhoi na sanari organization ji da organization se da mi anum le ba kan se da moi na sanari se level se yam ni mi boi se adagi eke Mishra na haib matam da North da leriba organization ja loan je kam legi yeng bi 200 hen hele mi community se 200 hen leba community se da mi mayam leba se da kamai wari sana doino haiba man leba 200 hen leba organization mayam se ga community se da man haiba sing to loi pi le di prem ta khale yem bi ko man hai do loi pi le ta di kari doino haiba concept am la eba aduna hoji haiba wari sana leba sing se anoba organization da amoina pini haibase masima yanimba sungle leite haibase mang thamjage lokatung adagi mathangda khoina yeng kan da makoina sagpa kan da prem khoina false narrative ama yauri suppose akoina prem na demand to matam da aina pamia poche sini haibase prem na demand to be yai aina pamje sini aina pamje sini adagi aina pamisina srigi hena hembe ya de hakanda aina taliba demand se masri henbe ya de na ken hakanda makoi force native yawa kan se makoi hakan namda concept of nation se thugai de nation se kamai thugai ge kan de nation se am kuidriba concept ne French Revolution ke lere 18th century de lere 19th century de lere adagi 19th century de kan the concept of nation says the when Manipur haibagi nation gi concept se matam dura Manipur tongan independent nation der manina masida makhoi yauram di kaina national theory am sagalai se masi aran bani masi kai gun hakanda aina sagadi bal poto mari leina da pot ma thangalak pod madura soiba hore moise adubu prem na aina kaidom pame na prem aina dum demand to ba yai aina kainoma bon stampan base adum demand to be yai adu moina haikanda chingda yam toina haiba amalei chingda administration leram dsi mo yam toina pan bieba chingda administration leita ba haiba se masi aran bani mitni haiba thamjage ba masi karigun hakanda Manipur gi ningthona parliament se maitai kingdom natim ningthauja dynasty na palami ningthauja na pandingai ta mayam khangnei duni khabana palami khabana pambadu nongdalan pakhambadu angom ningthauga moirang ningthauga kai ke toraga akhoi ki lan tor matung da lauthokri bani
ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯅꯣꯡꯗꯥ ꯂꯥꯏꯅ ꯄꯥꯈꯪꯕꯅ ꯄꯥꯜꯂꯒ ꯃꯊꯪ ꯂꯥꯛꯀꯥꯟꯁꯤꯗ ꯃꯥꯁꯦ ꯅꯤꯡꯊꯧꯖꯥ ꯗꯥꯏꯅꯦꯁꯇꯤꯅ ꯄꯥꯜꯂꯤꯕꯁꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯁꯤꯅ ꯀꯩꯅ ꯄ꯭ꯔꯨꯞ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏ ꯃꯇꯥꯡꯗꯨꯗ ꯉꯔꯥꯡ ꯀꯨꯀꯤ ꯑꯃꯗꯤ ꯑꯦꯝ ꯑꯩꯆ ꯑꯦꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯝꯕ ꯋꯥꯐꯝꯁꯦ ꯑꯦꯝ ꯑꯩꯆ ꯑꯦꯗ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯖꯥꯇꯤꯁꯤ ꯃꯅꯤꯄꯨꯔꯅ ꯅꯤꯡꯈꯥ ꯇꯝꯗ꯭ꯔꯤꯉꯩ ꯏꯟꯗꯤꯌꯥꯅ ꯅꯤꯡꯈꯥ ꯇꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯖꯦꯟꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯔꯝꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯨꯛꯁꯨ ꯄꯨꯊꯣꯛꯑꯦ ꯃꯣꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯏꯌꯨꯗꯤ ꯗꯤꯃꯥꯟ ꯇꯥꯟꯕꯒꯤ ꯃꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯛꯆꯒꯦꯕ ꯑꯩ ꯈꯤꯇꯪ ꯑꯦꯕꯤꯗꯦꯟꯁ ꯑꯃꯅꯤ ꯄꯨꯊꯣꯛꯆꯒꯦꯕꯀꯣ ꯁꯄꯣꯖ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯩꯇꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯣꯟꯁꯦꯞ ꯑꯣꯐ ꯅꯦꯁꯟꯁꯦ ꯃꯁꯤ ꯑꯅꯧꯕꯅꯦꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯔꯤꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯗꯨꯅ ꯍꯥꯟꯅꯒꯤ ꯊꯥꯏꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯀꯣꯟꯁꯦꯞ ꯑꯣꯐ ꯅꯦꯁꯟꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯍꯥꯏꯖꯟꯕꯅꯦꯕ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯤꯅ ꯃꯅꯤꯄꯨꯔꯗ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯅ ꯃꯩꯇꯩꯅ ꯔꯨꯜ ꯇꯧꯕꯒꯤ ꯀꯣꯟꯁꯦꯞ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯅꯤꯡꯊꯧꯖꯥ ꯗꯥꯏꯅꯦꯁꯇꯤ ꯅꯤꯡꯊꯧ ꯁꯄꯣꯖ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯍꯥꯏꯒꯦꯕ ꯃꯨꯒꯜ ꯗꯥꯏꯅꯦꯁꯇꯤꯗ ꯃꯨꯒꯜꯅ ꯄꯥꯜꯂꯤꯕ ꯃꯨꯒꯜꯒꯤ ꯐꯦꯃꯤꯂꯤꯗꯤ ꯃꯣꯏ ꯑꯃꯅꯤ ꯈꯛꯇꯅꯦꯕ ꯏꯟꯇꯥꯏꯔꯗ ꯔꯥꯖꯄꯨꯠ ꯌꯥꯎꯔꯤ ꯁꯣꯜꯖꯔꯗ ꯂꯣꯏ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯔꯠꯇ ꯂꯣꯏ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯁꯤꯁꯦ ꯀꯗꯥꯏꯗ ꯄ꯭ꯔꯨꯞ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯇꯦꯛꯁ ꯍꯥꯏꯁꯤꯗꯒꯤ ꯂꯣꯏ ꯂꯥꯛꯀꯅꯦꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯀꯗꯥꯏꯗꯒꯤ ꯇꯦꯛꯁ ꯂꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯒ ꯇꯦꯛꯁ ꯑꯃ ꯑꯗꯒꯤ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁ ꯑꯃ ꯇꯦꯛꯅꯣꯄꯜ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯃꯥꯎ ꯃꯔꯥꯝ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤꯗ ꯁꯄꯣꯖ ꯈꯥꯒꯦꯕ ꯃꯇꯝꯗ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯄ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯇꯦꯛꯅꯣꯄꯜ ꯃꯥꯎ ꯁꯣꯔꯤ ꯑꯁꯣꯝꯒꯤ ꯀꯩꯅꯣꯗ ꯀꯕꯨ ꯑꯁꯤꯁꯤꯗ ꯆꯦꯛ ꯇꯧꯋꯦꯕ ꯆꯦꯛ ꯄꯣꯁ ꯂꯩꯌꯦꯕ ꯃꯗꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯒꯤ ꯃꯈꯥ ꯂꯩꯇꯗꯤ ꯀꯃꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣꯟꯁꯦꯞ ꯑꯃ ꯂꯥꯛꯇ꯭ꯔꯥ ꯆꯦꯛ ꯄꯣꯁ ꯃꯌꯥꯝꯁꯦ ꯑꯦꯕ꯭ꯔꯤꯊꯤꯡꯗ ꯁꯄꯣꯖ ꯑꯩꯈꯣꯏꯅ ꯕꯨꯡꯄꯥ ꯚꯤꯂꯦꯖ ꯎꯈ꯭ꯔꯨꯜꯗ ꯆꯠꯄ ꯃꯇꯝꯗ ꯀꯣꯟꯈꯥꯡ ꯊꯥꯅ ꯍꯥꯏꯅ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯅꯛꯁꯜꯂꯀꯥꯟꯗ 1891ꯒꯤ ꯂꯥꯟꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯃꯤꯁꯦꯁ ꯄꯦꯝꯕꯔꯇꯟꯅ ꯂꯥꯟ ꯆꯦꯟꯕ ꯃꯇꯝꯗ ꯃꯗꯨꯅ ꯆꯦꯜꯂꯤꯕ ꯃꯇꯝꯗ ꯃꯥꯅ ꯆꯦꯛ ꯄꯣꯁ ꯃꯌꯥꯝ ꯂꯣꯠꯂꯤꯗꯣ ꯅꯤꯡꯊꯧꯒꯤ ꯆꯦꯛ ꯄꯣꯁ ꯃꯌꯥꯝ ꯂꯩꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯀꯝꯃꯨꯅꯤꯇꯤ ꯑꯃꯅ ꯇꯧꯕ ꯅꯠꯇꯦ ꯃꯩꯇꯩ ꯗꯥꯏꯅꯦꯁꯇꯤ ꯅꯠꯇꯦ ꯃꯩꯇꯩ ꯀꯤꯡꯗꯝ ꯅꯠꯇꯦ ꯅꯤꯡꯊꯧꯗꯣ ꯃꯩꯇꯩ ꯑꯣꯏꯖꯔꯨꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯀꯣꯟꯁꯦꯞꯁꯦ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯕꯁꯤꯃ ꯑꯩ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯊꯝꯖꯔ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯁꯣꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯧꯖꯤꯛꯅ ꯑꯗꯨ ꯂꯩꯔꯦꯀꯣ ꯇꯦꯛꯁꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡ ꯈꯪꯗꯦ ꯀꯩꯅꯣ ꯇꯝꯒꯤ ꯈꯪꯗꯦ ꯄꯨꯝꯅꯃꯛꯁꯦ ꯂꯝꯕꯤ ꯍꯥꯏꯕꯁꯦ ꯁꯝꯅꯍꯜꯂꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯁꯤꯅ ꯁꯝꯅꯍꯜꯂꯝꯕꯅꯦꯕ ꯁꯄꯣꯖ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤꯕ ꯈꯔ ꯂꯩꯔꯀꯥꯟꯗ ꯗꯤꯃꯥꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯕꯤ ꯁꯦꯝꯃꯤꯕꯁꯦ ꯃꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯈꯨꯟꯁꯦ ꯁꯄꯣꯖ ꯎꯈ꯭ꯔꯨꯜꯗ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯔꯣꯅꯦ ꯈꯨꯟ ꯑꯃꯒ ꯎꯕꯗ ꯍꯥꯠꯇꯣꯛꯅꯩꯌꯦꯕ ꯃꯤꯁꯦ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯀꯣꯟꯁꯦꯞ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯈꯣꯏꯁꯦ ꯃꯇꯝꯗꯨꯗ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯃꯣꯏꯁꯦ ꯂꯥꯛꯇ꯭ꯔꯤꯌꯦꯕ ꯃꯔꯨꯑꯣꯏꯅ ꯒꯝꯚꯤꯔꯁꯤꯡꯒꯤ ꯆꯍꯤ 3 ꯈꯨꯟꯗꯥꯛꯄ ꯃꯇꯨꯡꯗ ꯑꯌꯥꯝꯕ ꯂꯦꯡꯉꯛꯄ ꯉꯥꯛꯇꯅꯦꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯦ ꯍꯥꯟꯅꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯥꯟꯅꯕ ꯑꯗꯨꯝ ꯂꯩ ꯑꯣꯜ ꯀꯨꯀꯤꯅ ꯂꯩ ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯆꯍꯤ 3 ꯈꯨꯟꯗꯥꯛꯄꯗ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯣꯏ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯃꯗꯨ ꯑꯇꯣꯞꯄ ꯆꯤꯟ ꯁ꯭ꯇꯦꯠꯀꯨꯝꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤꯗꯤ ꯑꯣꯏꯕ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯑꯩ ꯃꯁꯤꯃ ꯍꯥꯏꯐꯦꯠ ꯊꯝꯖꯒꯦꯕ ꯑꯗꯨ ꯁꯤꯗꯒꯤ ꯁꯨꯝ ꯆꯠꯊꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦꯞ ꯑꯃꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯅꯤ 1891ꯒꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂ ꯃꯇꯨꯡꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯁꯦ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯚꯦꯂꯤ ꯇꯝꯄꯥꯛ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯃꯤꯊ ꯑꯃꯅꯦꯕ ꯑꯔꯥꯟꯕ ꯑꯃꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔ ꯗꯔꯕꯥꯔꯅ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯁꯦ ꯆꯍꯤ 5 ꯈꯛꯇꯅꯤ ꯑꯣꯏꯕ ꯑꯃ ꯈꯜꯂꯦꯕ ꯕ꯭ꯔꯤꯇꯤꯁꯅ ꯆꯨꯔꯥꯆꯥꯟ ꯆꯥꯎꯕꯤꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯕꯤꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯁꯦ ꯆꯍꯤ 5 ꯈꯛꯇꯅꯦꯕ ꯆꯍꯤ 5ꯗꯩꯅ ꯆꯍꯤ 12 ꯁꯨꯐꯥꯎꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯗꯥꯏꯔꯦꯛ ꯄꯥꯏꯔꯤꯅꯦꯕ ꯑꯗꯨꯅ ꯇꯝꯗꯅ ꯅꯤꯡꯊꯧꯅ ꯄꯥꯏꯕ ꯆꯤꯡꯗꯅ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯃꯗꯨꯁꯨ ꯃꯤꯠꯅꯤ ꯑꯂꯥꯟꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯨꯝ ꯈꯪꯉꯤ ꯆꯍꯤ 5ꯒꯤ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯄꯥꯏꯗꯣꯏꯅꯣ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯕ꯭ꯔꯤꯇꯤꯁꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤꯅ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯆꯨꯝꯃꯤ ꯃꯗꯨꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯄꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕꯒꯨꯝꯕ ꯃꯗꯨꯗ ꯃꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯄꯋꯥꯔ ꯑꯦꯄ꯭ꯔꯨꯚꯦꯜ ꯂꯧ ꯍꯥꯏꯕꯅꯤ ꯃꯗꯨꯁꯨ ꯇꯝꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯋꯥꯔ ꯀꯔꯤꯝ ꯂꯩꯇ꯭ꯔꯀꯥꯟꯗ ꯕ꯭ꯔꯤꯇꯤꯁꯅ ꯂꯣꯏꯅ ꯇꯧꯔꯤꯗꯨꯅꯤ ꯆꯤꯡꯗꯁꯨ ꯇꯝꯗꯁꯨ ꯂꯣꯏꯅꯃꯛ ꯕ꯭ꯔꯤꯇꯤꯁꯅ ꯄꯋꯥꯔ ꯄꯥꯏ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯗꯔꯕꯥꯔꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯕ ꯄꯋꯥꯔ ꯂꯩꯇꯦꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯌꯥꯗꯦ ꯍꯥꯏ ꯀꯥꯟꯗ ꯁꯄꯣꯖ ꯑꯩꯈꯣꯏꯒꯤ ꯔꯤꯖꯔꯕ ꯑꯦꯔꯤꯌꯥ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯦꯛꯁ ꯀꯂꯦꯛꯁꯟ ꯁꯦꯜ ꯀꯂꯦꯛꯁꯟ ꯃꯌꯥꯝꯁꯦ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯗ ꯆꯤꯡꯗ ꯂꯣꯏꯅ ꯇꯧꯋꯦꯕ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯔꯤ ꯅꯠꯇꯗꯤ ꯀꯃꯥꯏꯅ ꯂꯥꯎꯊꯣꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝ ꯅꯠꯇꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯗꯔꯕꯥꯔꯅ ꯃꯅꯤꯄꯨꯔꯒꯤ ꯗꯔꯕꯥꯔꯅ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯧꯄꯨꯝ ꯈꯪꯗꯦ ꯑꯗꯒꯤ ꯇꯃꯦꯡꯂꯣꯡ ꯈꯪꯗꯦ ꯎꯈ꯭ꯔꯨꯜ ꯈꯪꯗꯦ ꯃꯁꯤꯗ ꯂꯩꯔꯤꯕ ꯔꯤꯖꯔꯕ ꯑꯦꯔꯤꯌꯥ ꯃꯌꯥꯝ ꯃꯤ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯣꯏꯅ ꯇꯧꯏ ꯂꯣꯏꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯏ ꯃꯁꯤꯒꯨꯝꯕꯁꯦ ꯑꯂꯥꯟꯕ ꯍꯤꯁꯇ꯭ꯔꯤ ꯁꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤꯗ ꯃꯁꯤꯗ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯔꯤ ꯍꯥꯏ ꯌꯥꯒꯦꯗ ꯑꯩꯅ ꯁꯥꯒꯠꯂꯤꯕ ꯃꯨꯚꯃꯦꯟꯇꯣ ꯑꯔꯥꯟꯕ ꯍꯤꯁꯇ꯭ꯔꯤꯗꯨ ꯑꯣꯏꯇꯥꯔꯗꯤ
ngasai somna thambi khit baina down lakani araba movement saganu mi se demand to bi ai si pami hai bai man hai do adu pami hai bai adu araba history da sagaladi fall oini hai base makhoi de ngangi do eke Mishra na khangmoi de khandi ganu eke Mishra khangangani aduga hojikti haiba mayam do mitni he kadai de search to matam da arum loi thola ko ni hojikti AI gi matam ni historian mayam lei negate to na ba point yam lei aduna demand to tar su achumba isagi oiba opinion da to biu mi gi history thugai ga to ge habe concept di थादुक्सी है थमजे ओके आई ओजा तुम लग सके अदुन ओजा तुम जा हजिक कुकी की मियोई सिंगना ममांग ममांग दगी थमक वाफम से until and unless मखोई की separate administration either union territory से मखोई की फंगद्रि मखै peace की initiation की वारी छानरो हैबी वाफम लाइग्रबने अदुना हजिक मैटेई गा मदि कुकी सिंगा peace की initiation की मतंग से सु अदुम खरम कै दम थिंदर ग लैरि याम कायन होना रे हैबी वाफम दि लैरि ministry of home affairs की माइके रे अदुना हजिक MHA की माइके रे एके मिश्रा ने फोंगदो लै हजिक से मखोई की UT status से मंगला मुखक ने अदुना मखोई की लैरिबो डिमांड से सपोर्ट औदि हैबी वाफम मुखक अदुना हजिक लान लोइशन बगी अकनबा प्रेशर मुखक सु लै लान से चै अहुम मपुंग फारक दौने हजिक से अदुना हजिक कोई की लान लोइशन बगी अदुम reconciliation की process हम खक लाकनो की कन्न होनरि गई मतम जिदा सिगुम्बा UT status की मतंग दा अमुक कोई की पाउचेर अमदे कोई की people दा सिगुम्बा वाफम थमकुसे साइव इसिदा मखोई मणिपुर की peace सी थांगै इसेंग लाकबो ngमगदौरिब्रा नत्रगना हजिक एके मिश्रा लाउथोरइबा UT की स्टेटस की मतंग सिना मरम अमा ओइरगा हेन मई चुसल मतुंगा हेन सावगलगा इरांग से लोइसन ngमदबगी वाफम लाकबो यावर करी कमाइनि येंबे मसी मतंग सिदा वाफम खरदुम फोंदुकजगे तसेंगना ngसागी मोइनि हान हारंबा अखोइगी कनो दिम मोइना हाइबा सेपरेट एडमिनिस्ट्रेशन नत्रगा मोइगे पामिबदु पीजगदी अखोइ वारी सानरोय ना हाइबि मतंग सिदा मरोइने लेजिस्लेचर की पावर याव पॉलिटिकल डिमांड खंगनि मखोइन दालिसे दैदा अमाने अदुगी पीद्रिबौती मोइ वारी सारो हारमने दे अतोपा मन मोइने याम कना हाइबजे अमा खंदे अखोइदि सुगी लीडर की मतुंग इनगने हारने अदो होजे अइना हेक याउजबा डिस्कशन लोइनमक्ते अइना हागिबसे करिनो ना हाइबा मतमदा मोइ होजिक सुगी लीडर दि मको थांगतखरे मोइ होजिक सस्पेंशन ऑफ ऑपरेशन सी की मतंगदा मोइना याम कना डिमांड तरमसी मणिपुर की टेरिटोरियल इंटीग्रिटी काहेलोय हाइदना मोइना सुदि याउबदो मदुमा लौथोकपियो हाइबने लौथोकखिद्रे लौथोकतोना मदुदा साइन तौरे सिगी निमितसिदा मखोय मणिपुर की टेरिटोरियल इंटीग्रिटी थोगाइरोयना हाइग्रबनिना हुजिकि लेबा सेपरेट एडमिनिस्ट्रेशन फंगद्रिबौदि हाइबदो मदु मोइगी को मथंगा ओनबा मखोइगी प्रजादा मोइना उत्साइबने आइना हाइजगी अदि अतोपा मना हुजि लान हाइबो वहै से सिजननिदे मसी एट्रोसिटी ने एट्रोसिटीज बाय द कुकीज कुकी ना तौबा इरांग ने को ओतप नैबा मी हातप तुप्पा मी की जाति अमबुन को मांगहन गेना होनबा अदुगुम थबक अमने हाइबसे आई मखाताना मसे जुम हाइनिंगे अदि अतोपा मना मोइना हुजि आम कना मंगा कलेसे कैगनो दा मखोइसी मपुना चानबा मनाई हाइबदुने याम कुइना चाले चानमन गिदना कैदुगे हाइबदा मोइ यारोय खंगाबक्तसु मोइना अदुम मसे यानी यानी हाइबे वखल लेब अदुना हंदकी लाइबा केनोसिदा अखोइगी हौजिकी अनोबा गवर्नमेंट अम लागा अनोबा डिस्पेंसेशन तौरइबा नखोइना पामो पोतो पीबा यादबा पोनेना खंगलइबा अदु हंजु ngarang nahansu hojiki kenose moigi union territory की मतंग दा नोइसे पीरोयना हाइबसे मसे हम सबना हाइबदा नखोइ इरांग तौगनु इरांग मखा चथरनु हाइबगा सबमानबा पोदमने मखोइना हाना करिगुम खरा लेनागिगुम तौब्रा अदुना मरम मोइदना ngसाigi moina sum irang je tauba yagadra ningai je makha tana yo tauba yagadra haidana moina taugune aduna hoji peace purak panatraga purak ta bahibse government gi thabak ta lere PR government gi action da lere hoji loina makse laigre lairabani na hoji PR government na tauba da kari no na haiba matamda mokoi hoji anoba su extension digi matungina chathabiro mokoi gi khulai thamjalanbiro सुगी केम द लेहनबिरो नत्रा मपान थोन बिरा अनु अदुगा मखाताना असिगुम्बा अकाय तोय तोबा हाइबदि याम समना मोइना वारी साबदना तोंगान बमनिको अदुदा काय तोय हाइबे याते अदुगा सागी मोइना फील्ड दा कुमदना खोतरा मखोइगी मसेन गी ओइबा मोइना ngang यादबा मीसिंग हातबा याम समना दा ngang हान कुकी गी चिप का हातखिबदो मदु मो थबक तो तौगनु हाइदना ngang अदुगी मतुंगा मखोइ मदुदा सेनबा सिंग अखोइ कैनोना ऑपरेशन तौबा होग्रे इंडिया गवर्नमेंट ना तौरे मैं खुलाई थाग्रे अदुमाय तौदना मखा ताना मतंग जे थाबीरगा अदि ngसाइगे अखोइगी नेशनल हाईवे
ꯁꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯁꯨ ꯌꯥꯎꯒ꯭ꯔꯤꯅꯤ ꯑꯁꯤ ꯇꯧꯔꯅꯤ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯆꯠꯍꯜꯂꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯗꯨ ꯆꯠꯍꯟꯅꯕ ꯃꯗꯨꯗ ꯊꯤꯡꯉꯛꯏꯕ ꯃꯌꯥꯝꯁꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯇꯧꯕꯤꯔꯣ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯃꯈꯣꯏꯁꯦ ꯀꯔꯤ ꯔꯨꯠ ꯂꯩꯗꯅ ꯀꯔꯤꯗꯒꯤ ꯇꯥꯟꯒꯗꯧꯔꯤꯅꯣ ꯋꯥꯠ ꯏꯁ ꯗꯤꯌꯔ ꯔꯨꯠ ꯏꯟ ꯑꯋꯥꯔ ꯁꯣꯁꯥꯏꯇꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯦ ꯈꯨꯃꯟ ꯍꯥꯏꯕ ꯀꯥꯡꯕꯨꯁꯦ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯦ ꯈꯨꯃꯟꯒꯤ ꯀꯩꯅꯣꯃ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥꯕ ꯇꯦꯔꯤꯇꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥꯕ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯈꯣꯏꯅ ꯇꯥꯜꯂꯤꯁꯦ ꯀꯔꯤ ꯕꯦꯁꯤꯁꯇ ꯇꯥꯟꯕꯅꯣꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯂꯝ ꯂꯧꯁꯟꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗꯤ ꯂꯥꯛꯑꯒ ꯉꯁꯥꯏ ꯃꯣꯏꯅꯁꯨ ꯍꯥꯏꯌꯦꯗꯥꯏꯅꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯖꯦꯟꯅꯦꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯖꯦꯟ ꯑꯣꯏꯗꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯤꯅꯥ ꯑꯣꯏꯅ ꯂꯥꯛꯑꯗꯤ ꯕ꯭ꯔꯤꯇꯤꯁ ꯍꯪꯈꯤꯕ ꯃꯇꯝꯗ ꯃꯣꯏ ꯌꯥꯎꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯀꯩꯅꯣꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯕꯅꯦ ꯍꯥꯏ ꯇꯥꯔꯗꯤ ꯕ꯭ꯔꯤꯇꯤꯁ ꯃꯇꯨꯡ ꯏꯟꯈ꯭ꯔꯣꯅ ꯍꯧꯖꯤꯛ ꯕ꯭ꯔꯤꯇꯤꯁꯅ ꯒꯨꯔꯈꯥ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯑꯥꯗ ꯊꯕꯛ ꯇꯧꯍꯜꯂꯤꯅ ꯌꯥꯝ ꯀꯨꯏꯅ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯅꯔꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯕ꯭ꯔꯤꯇꯤꯁ ꯉꯥꯡꯅꯔꯨꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯣꯏ ꯄꯨꯕꯤꯔꯣꯅ ꯍꯥꯏꯔꯣꯕ ꯑꯗꯨꯗꯤ ꯁꯤꯗ ꯂꯝ ꯇꯥꯟꯒꯗꯧꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯟꯕꯤꯔꯛꯄꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ ꯕ꯭ꯔꯤꯇꯤꯁꯇ ꯍꯥꯏꯔꯣ ꯕ꯭ꯔꯤꯇꯤꯁꯅ ꯃꯣꯏꯁꯤ ꯄꯨꯊꯣꯛꯍꯟꯕꯤꯈ꯭ꯔꯣ ꯀꯗꯥꯏꯗꯅꯣ ꯊꯝꯈ꯭ꯔꯣ ꯆꯨꯝꯅ ꯋꯥꯁꯤ ꯉꯥꯡꯅꯕ ꯑꯃ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏ ꯇ꯭ꯔꯥꯏꯄꯥꯔꯇꯥꯠ ꯀꯥꯏ ꯇꯧꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯣꯏ ꯃꯁꯥꯒꯤ ꯋꯥꯁꯦ ꯃꯣꯏ ꯃꯁꯥꯅ ꯂꯣꯏ ꯀꯛꯊꯠꯆꯔꯦ ꯑꯃꯨꯛꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯂꯣꯁ ꯇ꯭ꯔꯥꯏꯕꯅꯤ ꯏꯖꯔꯦꯜꯒꯤ ꯂꯣꯁ ꯇ꯭ꯔꯥꯏꯕꯅꯦꯅ ꯏꯖꯔꯦꯜ ꯍꯣꯡꯕ ꯍꯧꯈ꯭ꯔꯦ ꯀꯩꯅꯣ ꯆꯠꯈ꯭ꯔꯣ ꯒꯣ ꯇꯨ ꯌꯣꯔ ꯑꯦꯟꯁꯦꯁꯇꯔꯁ ꯂꯦꯟ ꯃꯣꯏ ꯑꯥꯗꯁꯨ ꯋꯦꯜꯀꯝ ꯇꯧꯔꯤ ꯃꯣꯏ ꯁꯤꯗ ꯀꯔꯤꯒꯤ ꯃꯈꯥ ꯇꯥꯅ ꯂꯩꯕꯅꯣ ꯑꯗꯩ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤꯀꯣ ꯁꯦꯄꯔꯦꯠ ꯀꯩꯅꯣꯀꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯟꯇ꯭ꯔꯤ ꯄꯤꯔꯒꯗꯤ ꯏꯟꯗꯤꯌꯥꯒ ꯂꯥꯟ ꯇꯧꯅꯔꯣ ꯌꯥꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯔꯣ ꯅꯠꯇ꯭ꯔꯥ ꯏꯟꯗꯤꯄꯦꯟꯗꯦꯟ ꯇꯥꯟ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯅ ꯇꯥꯕꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯌꯨ ꯑꯦꯟ ꯑꯣꯗ ꯆꯠꯀꯦꯔꯥ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯔꯤꯅꯣꯕ ꯃꯈꯣꯏꯒꯤ ꯕꯦꯁꯤꯁꯁꯦ ꯀꯔꯤꯅꯣꯕ ꯃꯈꯣꯏꯒꯤ ꯈꯣꯡꯗꯥꯐꯝ ꯃꯈꯣꯏꯒꯤ ꯈꯣꯡꯅ ꯂꯦꯞꯀꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯦ ꯀꯗꯥꯏꯗ ꯂꯦꯞꯀꯗꯧꯔꯤꯅꯣ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯒ ꯑꯩꯈꯣꯏꯒ ꯀꯩꯗꯧꯕꯒꯤ ꯀꯣꯛ ꯁꯥꯟꯅꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯔꯤꯒꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯊꯥꯗꯕ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯅ ꯂꯩꯕꯗꯤ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯀꯣ ꯁꯣꯂꯤꯗꯔꯤꯇꯤ ꯃꯥꯔꯆ ꯅꯨꯃꯤꯠꯁꯦ ꯊꯣꯛꯈ꯭ꯔꯦꯀꯣ ꯀꯣꯟꯅ ꯑꯦꯐꯤꯗꯦꯕꯤꯠ ꯀꯌꯥ ꯂꯧꯔꯛꯄ ꯃꯇꯝꯗ ꯃꯣꯔꯦ ꯀꯥꯡꯕꯨꯗ ꯍꯪꯕꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯗꯤ ꯀꯨꯀꯤꯗ ꯀꯩꯗꯧꯗꯦꯅ ꯑꯁ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯤꯇꯩ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯌꯦ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯀꯩꯀꯥ ꯂꯩꯕꯖꯥꯠꯅꯠꯇꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯇꯩꯁꯦ ꯃꯣꯔꯦꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯦꯅ ꯁꯤ ꯍꯥꯏꯌꯦ ꯁꯤ ꯌꯦꯡꯉꯨ ꯑꯁꯣꯝꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯅ ꯀꯔꯤ ꯍꯥꯏ ꯍꯟꯗꯛ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟꯗ ꯀꯣ ꯏꯂꯦꯛꯁꯟꯁꯦ ꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯀꯥꯔꯤꯕ ꯃꯤꯁꯤꯗ ꯀꯥꯍꯜꯂꯛꯑꯕ ꯅꯣꯏ ꯃꯤꯇꯩ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅ ꯃꯣꯏꯒꯤ ꯑꯃ ꯍꯧꯖꯤꯛ ꯆꯤꯟꯅꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯄꯥꯏꯇꯤ ꯍꯥꯏꯁꯦ ꯄꯥꯏꯇꯤ ꯀꯥꯡꯕꯨꯅ ꯊ꯭ꯔꯤꯇꯟ ꯇꯧꯏ ꯍꯥꯏꯅꯦꯕ ꯑꯇꯣꯞꯄ ꯀꯥꯍꯜꯂꯛꯄ ꯍꯦꯛ ꯀꯥꯕꯗꯨꯅꯦ ꯅꯣꯏ ꯃꯤꯇꯩ ꯂꯩ ꯌꯥꯔꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯃꯥꯟꯅꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯡꯉꯣ ꯀꯨꯀꯤ ꯂꯦꯟ ꯊꯥꯕ ꯌꯥꯔꯣꯏꯅ ꯖꯣ ꯀꯥꯡꯕꯨꯒ ꯀꯨꯀꯤ ꯀꯥꯡꯕꯨꯒ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯅꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯋꯥꯕꯤꯕ ꯃꯤꯇꯩꯒꯤꯀꯣ ꯑꯍꯩ ꯑꯁꯤꯡ ꯁꯥꯕ ꯁ꯭ꯀꯣꯂꯔ ꯃꯌꯥꯝꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯕꯤꯅꯕ ꯇꯧꯔꯤꯅꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯣꯏꯔꯤꯌꯦꯕ ꯃꯣꯏ ꯀꯅꯥꯝ ꯄꯨꯜꯂꯨ ꯌꯥꯗꯕꯗꯣ ꯑꯩꯈꯣꯏꯅ ꯅꯣꯃꯦꯟ ꯀꯜꯆꯔ ꯑꯃꯗ ꯄꯨꯂꯞ ꯍꯟꯗꯛꯁꯨꯅꯦ ꯋꯥꯏꯐꯩ ꯇꯣꯉꯥꯟꯕꯅꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯂꯩꯖꯩ ꯄꯥꯏꯇꯤꯒꯤ ꯇꯣꯉꯥꯟꯕ ꯂꯩꯖꯩ ꯃꯥꯔꯒꯤ ꯇꯣꯉꯥꯟꯕ ꯂꯩꯖꯩ ꯁꯤ ꯃꯌꯥꯝꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯟꯕꯤꯔꯒ ꯑꯗꯨꯝ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯤ ꯑꯩꯈꯣꯏꯅꯅꯦꯕ ꯃꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯁꯦ ꯃꯣꯏ ꯍꯩꯖꯕꯖꯥꯠ ꯅꯠꯇꯦ ꯑꯗꯩ ꯑꯃꯨꯛꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯅꯤꯡꯊꯧꯔꯣꯟꯗ ꯇꯣꯡꯊꯤꯡꯋꯥꯡ ꯅꯤꯡꯊꯧꯁꯦ ꯃꯣꯏꯒꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏ ꯀꯔꯤꯒꯤ ꯌꯨꯅꯤꯌꯟ ꯇꯧꯔꯤ ꯇꯥꯡꯕ ꯃꯊꯧ ꯇꯥꯒꯦ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯇꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯈꯥꯒꯦꯝꯕꯒꯤ ꯃꯆꯥꯅ ꯑꯃꯨꯛ ꯇꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯄꯥꯝꯍꯩ ꯃꯆꯥꯅ ꯑꯃꯨꯛ ꯇꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯃꯣꯏꯅ ꯇꯥꯎꯊꯤꯡꯋꯥꯡꯁꯤ ꯃꯣꯏꯒꯤꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯁꯤꯗꯩꯁꯤꯗ ꯂꯩꯅꯕ ꯍꯣꯠꯅꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯋꯤ ꯑꯥꯔ ꯄꯥꯔꯠ ꯑꯣꯐ ꯑꯋꯥꯔ ꯃꯅꯤꯄꯨꯔ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯏꯟꯊꯣꯛꯄꯤꯒꯅꯣꯅ ꯃꯣꯏ ꯗꯤꯃꯥꯟ ꯇꯧꯒꯗꯧ ꯅꯠꯇ꯭ꯔꯣ ꯁꯥꯅꯣꯡꯕ ꯍꯤꯒꯥꯏꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤ ꯀꯩꯒꯤꯅꯣꯕ ꯁꯥꯅꯣꯡꯕ ꯍꯤꯒꯥꯏꯒꯤ ꯑꯩ ꯀꯣ ꯍꯤ ꯁꯦꯝꯕꯁꯨ ꯌꯥꯔꯣꯏ ꯑꯃ ꯁꯤꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯟꯅꯒꯤꯗꯨ ꯄꯤꯌꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯀꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯑꯣꯏꯔꯣꯏꯗꯕ ꯌꯥꯔꯣꯏꯗꯕ ꯋꯥꯗ ꯁꯨꯝ ꯇꯧꯔꯤꯁꯤ ꯀꯩꯝꯇ ꯅꯠꯇꯦ ꯆꯩ ꯊꯥꯕ ꯋꯥꯠꯄꯒꯤꯅꯦꯕ ꯃꯣꯔꯦꯗ ꯏꯔꯥꯡ ꯌꯥꯝ ꯇꯧ ꯀꯥꯟꯗ ꯈꯨꯕꯥꯛ ꯑꯃ ꯈꯨꯕꯗ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯆꯪꯁꯤꯟꯈ꯭ꯔꯤꯗꯣ ꯌꯥꯝ ꯂꯥꯡꯉꯝꯃꯒ ꯀꯩꯝꯇ ꯅꯠꯇꯦ ꯃꯣꯏꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤ ꯃꯣꯏꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟꯁꯦ ꯂꯣꯏ ꯈꯪꯉꯝꯃꯅꯤ ꯃꯗꯨ ꯂꯧꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯃꯥꯁꯇꯔ ꯃꯥꯏꯟꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯗꯣ ꯇꯣꯛ ꯇꯧꯔꯒ ꯂꯧꯊꯣꯛꯀꯗ꯭ꯔꯥ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯦꯞꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯃꯤꯒꯤ ꯑꯋꯥꯕ ꯃꯤꯒꯤ ꯃꯤꯖꯔꯤꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯦ ꯃꯥꯅ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯦꯅ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕꯒꯤ ꯃꯇꯝ ꯅꯠꯇꯦ
ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯤꯡꯉꯥꯏ ꯍꯦꯟꯕꯅꯤ ꯃꯈꯣꯏꯒꯤꯁꯦ ꯅꯤꯡꯉꯥꯏ ꯍꯦꯟꯕꯁꯦ ꯀꯃꯥꯏꯅ ꯋꯥꯔꯛꯀꯗꯒꯦꯁꯦ ꯑꯩꯈꯣꯏ ꯈꯪꯉꯒ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯔꯛꯄ ꯋꯥꯠꯂꯦ ꯆꯩ ꯊꯥꯒꯗꯕꯅꯤ ꯆꯩ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯐꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯒꯣꯕꯔꯅꯔꯒꯤ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯥꯅ ꯊꯣꯛꯈꯤꯕ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯑꯣ ꯇꯥꯡ ꯑꯁꯨꯛꯐꯥꯎꯗ ꯄꯤꯈꯠꯇ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕꯗ ꯄꯤꯈꯠꯂꯒꯗꯤ ꯀꯩꯁꯨ ꯇꯧꯕꯤꯔꯣꯏ ꯄꯤꯈꯠꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯦꯛꯁꯟ ꯇꯧꯅꯤ ꯍꯥꯏꯗꯣ ꯃꯣꯏ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯤꯈꯠꯂꯛꯑꯦ ꯃꯗꯨꯗ ꯍꯥꯟꯅ ꯄꯥꯏꯊꯕꯤꯔꯣ ꯑꯗꯒꯤ ꯄꯣꯏꯟ ꯕꯥꯏ ꯄꯣꯏꯟ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯇꯧꯔꯣ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯍꯧꯖꯤꯛꯀꯤ ꯕꯐꯔ ꯖꯣꯟ ꯀꯥꯏꯅ ꯊꯝꯃꯤꯕꯁꯤꯡꯁꯦ ꯊꯨꯒꯥꯏꯕ ꯍꯧꯕꯤꯔꯛꯑꯣꯕ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯔꯛꯑꯣꯕ ꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯥꯏꯠ ꯅꯠꯇ꯭ꯔꯥ ꯃꯅꯤꯡꯒꯤ ꯁꯥꯏꯠ ꯑꯗꯒꯤ ꯃꯈꯥꯒꯤ ꯁꯥꯏꯠ ꯑꯋꯥꯡꯒꯤ ꯁꯥꯏꯠꯁꯦ ꯃꯥꯟꯅꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯤ ꯑꯦꯗꯨꯀꯦꯠ ꯐꯣꯔꯁ ꯆꯪꯈ꯭ꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯩꯅꯣꯗ ꯗꯤꯁꯦꯝꯕꯔꯐꯥꯎꯒꯤ ꯃꯅꯨꯡꯗ IDP ꯍꯜꯍꯟꯒꯅꯤ ꯍꯥꯏꯔꯒ ꯍꯜꯍꯟꯕ ꯌꯥꯕꯒꯤ ꯀꯩꯅꯣ ꯄꯣꯠ ꯑꯃꯇ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯤꯗ ꯎꯍꯟꯗ꯭ꯔꯤꯁꯤ ꯀꯔꯤꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯥꯗ ꯃꯩ ꯆꯥꯈ꯭ꯔꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯔꯤꯕꯤꯜ ꯇꯧꯅꯅꯕ ꯄꯣꯠ ꯑꯃꯇ ꯄꯥꯏꯈꯠꯄ ꯎꯗꯦꯕ ꯑꯗꯨꯁꯨꯕꯨꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯥꯅꯧ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯃꯣꯏ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯣꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯨ ꯋꯤꯗ꯭ꯔꯣ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯀꯛꯊꯠꯂꯦꯅ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯝꯅꯔꯨꯕꯅꯦ ꯁꯝꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯦ ꯅꯣꯏ ꯊꯣꯛꯄ ꯇꯧꯖꯔꯣ ꯍꯥꯏꯗꯅꯀꯣ ꯖꯋꯥꯍꯔ ꯅꯦꯍꯔꯨꯅ ꯃꯇꯝ ꯑꯃꯗ ꯅꯣꯔꯠ ꯏꯁꯇ ꯕꯥꯏ ꯇꯧꯔꯝꯃꯦ ꯑꯗꯣ ꯆꯥꯏꯅꯤꯁ ꯑꯦꯒ꯭ꯔꯦꯁꯟꯗ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯂꯥꯎꯊꯣꯛꯑꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯕꯥꯏ ꯇꯧꯔꯝꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯊꯣꯛꯄ ꯃꯥꯏ ꯂꯥꯛꯆꯔꯅꯤ ꯀꯩꯅꯣ ꯃꯣꯏꯅ ꯏꯟꯇꯔꯚꯦꯟ ꯇꯧꯗ ꯇꯥꯔꯒꯗꯤ ꯅꯍꯥꯟꯅ ꯀꯨꯀꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯤꯇꯩꯅ ꯀꯔꯤꯒꯤ ꯏꯟꯇꯔꯚꯦꯟ ꯇꯧꯕꯅꯣ ꯏꯟꯇꯔꯚꯦꯟ ꯇꯧꯒꯦꯅ ꯇꯧ ꯇꯥꯔꯒꯗꯤ ꯂꯝ ꯍꯦꯟꯕꯁꯨ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯌꯥꯗꯕ꯭ꯔꯣ Okay, adum simusu leire kanglup ani khana bai je ani mak adum pangang ngangna duini moi apam pangai hai duini India government na tale makoi Manipur government na tale makoi demand sing se adu luri de sik se khoi gi India la ngangna khoi gi central gi leaders sing na Manipur gi khoi gi irang loisan bagi road map policy sing asi baw su puthok bu udri sik se adu irang loisan bai je khuda ki nga ki loisan badun te mathau da doi se khoi long term khoi peace ki policy duni adu na hajik phau gi leiri bifam jira long term peace policy ngam ga dori bra hai bu pham jene nga ki khuda ki irang loisan le changdong jangsin jare hai gi wafum duri lak ki bujai adugi matungda another chahi ama olak ani olak ahum olak buda muk hana ki film dura mu hanjala kuju yare aduna India ki policy da swai wa sida su hana da ki thaja da ba mayam khak lai gre akoi Manipur na haje praja mayam uri se adai mu tek tudi oda hajik lai ba Iran siga sigi matang ai haji je si ai hanjana ne haning dire ko hana gi Iran je ngasi okda aroi loibe Iran je Manipur kai de lege o maga thamani loina mo haje dum nakan di chakpa hobenari sidi ता बनुआई तब वा दुम थोले जिदी सी सुमान ओम्बिरनो बंदे की हंदे सिदी हंदे की डिस्पेंसेशन दे तोंगान बमने हाने की दुबदे खंगदन लोय ओमम ब्रो हंदे की ओम्बिरनो लोशन बिरो करी की रोड मैप करी लेतनी मोय याम थुने इंप्लीमेंट तौदो बने ngरang nan khut thaba hobdo it is road map makhalam ne ba admai khar kan thabiyo kari gi nan su extension tawgro matung da kari gi khulai sida thamgre ha gi pot am khangan da ba kari gi no ba khoi sum langan ba ko kari gi damok to khoi lambien chapada khoi makha ta na ki hili si kari gi no moi gi pot khulai do surrender tau do bai natro akhoi khulai surrender tawre su gi na sida thamgre haibudo mayam da khangal lagadi asi khangan ba si kyam kai rage ha akhoi tampa ki kano khulai asuk phagale asuk surrender tawre je khabar do yauri sidi mamang da da tamja doi matek sida khoi gi hana su lai bo kangu me am khaki khulai si moi armory da thamda bi wafum boglai hana gi khoi popular government paling ai da so even more gi SDPO anan hatu khra matung da swai gi Manipur police command mayam khuk chang bada su gi designated kem da lai ga ba khulai me am ta lai ram dre even makoi gi party gi mi me am ta lai ram de ba hum lai matam du khoi Manipur gi state government hana gi popular government lai ri aduna hajik center da dang kai na ba ya bra je hana gi popular government ki di mara lai ta bra ai bi government mathanda di ta na ba de mam di keno du su de di tripartite ne ba right su da moi sinara me ba sinaba mi sing da taw da ne ba handak chu su sang ko matam da keno mi yaw re ba it was mutually agreed to review the implementation of the agreed ground rule and the revised id sumai taw da ground rule ji thugare ha bi chingna ba lai da handak ki sida yam phajana khoi gi implement se phajana tawna na ba hai na moi hai re ba acha hobi ra bra hai ba ni da transparent oi bi ho ba praja da thajaba pohan ge hai ta ga transparent oi bi ho ba hoji transparent am to oi gi dre हाना तंपाक्तगी खुलाई खुंगतपगी मतंगदि ट्रांसफरेंसी अम ओये सि ट्रांसफरेंसी ओये अइना सुम थंबदे चिंगदा
ꯄꯥꯎ ꯑꯃ ꯄꯤꯕ ꯃꯥꯜꯂꯦꯕ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤꯗꯤ ꯈꯣꯝꯒꯠꯄ ꯂꯣꯏꯔꯕꯅꯤꯀꯣ ꯍꯥꯏꯅ ꯄꯤꯕ ꯃꯥꯜꯂꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯆꯤꯡꯒꯤꯁꯨ ꯑꯩꯈꯣꯏ ꯈꯣꯝꯒꯠꯄ ꯂꯣꯏꯔꯕꯅꯤꯀꯣ ꯍꯥꯏꯁꯦ ꯇꯝꯄꯥꯛꯇ ꯄꯥꯎ ꯄꯤꯕꯤꯌꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯤꯕꯁꯦ ꯍꯟꯊꯅꯔꯛꯀꯅꯦꯕ ꯀꯤꯕ ꯍꯟꯊꯅꯔꯛꯀꯅꯤ ꯊꯥꯖꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯩ ꯑꯗꯨꯗꯒꯤ ꯂꯝ ꯍꯦꯟꯕ ꯑꯃ ꯑꯅꯤꯗꯨꯗꯤ ꯂꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯏꯟ ꯃꯥꯁ ꯑꯣꯏꯅ ꯃꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯒꯦꯕ ꯍꯥꯟꯅꯁꯨ तसेंना हाई तारगदी लेरमद्रेदो कनाय मरानो कनाने येंगदबनो असना फलगा कनोगनि येंगदब नत्रो हाने गे मोय मथौ नत्रो अदुई तागदी अदु मंगनेबा असना फलगी ग्रुप अनि आदा काश्मीर यौगिदो अदुमाय तौदना एक्शन जे मयek सेंगना सेंगना तौबिरोबा मुखोगी मथकते एक्शन तौबसिना मोयना सावगिने हाबि मोंगो तौबि उरेबा खैदा नुंगाइतबा अमको मोय मथकते एक्शन लोखतबसिदि को असि याम वाना अदिगा लौखलगसो खै लौखले नै लम हेंगनु कायसे हाइना हाइबु ngamdab सोदना तौगिबनी कायना हेक्ते चंगजेबगी मोंग तौ मोमान बमन लेरे नान गे मै कनुदा चुचानपुर इरांग याम कन तौबदो मी फायबा याम तुन थादोइबा अपील चत्री करिगिनो हाबा स्टेट गवर्नमेंट करिगी मदुगी थादोपी ऑर्डर दो लाले नम अवांग कोर्ट चतब करिगिनो सिगुम खरे लेयेबा असे अखोइना डिमांड तौगदबदि तौद्रेबा साइदा माइलेज लौनदना लेरे सिगुम गवर्नमेंट सोरे हाय तारगदी कनाननु लाउदैसे लाउबी मोदा गवर्नमेंट तौगन तौ लेरे अदो तसेना तादि ngरang nan mo yam nuaiteba handaki moida yam kana irang togibado aduda कनो दे अखोगी प्राइम मिनिस्टर ला मतुंगिरा अदुगी दे तौबदु फाइ फादि यम थुम थादोएबा द थादोकबजि करिगिनो न हंगदे